खरानीदि हौजिनख्रे लुहोंगबा मतमसु कुशलक्त्रबनिना जिउरसु थबक कया चत्रे सेल्स मैनेजर दा लोइना सिना थोकलम्मी तंगाई फद्रबा कांदा मान ओइना महूत सिल्लगा चटपनी अदु नत्रबदि महौसा दौना थबक मफमदा लैबदो लैत्रे मरुफ अनीगा तौरगा युम रंग कन्ना हाइरम्मी मीगा नेकपा नत्ते मखोय अहुमना रंग हाइरम्मी रिपेयरिंग गिदि मी नेक थोकलबसो सेल पाइरे हाइदुना मी पंगनेकता नेक थोकपा तौरमदे मसा मसाना हिजबदो मसा मसाना लोइना तौनबो होनै रंग हाइना वादनबा वाथीसु अदुम याउनै एरोनना अखोइना वाना रंगसे हाइबीदना तौरगा नुपीना पिरक्पा मोन मोन लावा फमुंगदा नंगना तुमखिबा बोरिसना अस कायदगी आइदि लुहोंगबा नुमितै नुमित निनी हुमनि तुमबा यादे फमुंग ओनबै कनका लाउबा मम्पाक पाखंग वैरिङैगिदो अदुना लाक्सरक्पा थिन हेलिको एरोनना तुमबा यादे कायना वाथी सुत्ता तौरकनी हे चिनगसे तुमिन लेजगे ताबा ngamdabei चांगदा तौरअदि हौ हौ थादना चेनी नबानिमक बोरिसना नंगदि अदुंबा सेरान तुरान ngakta ngakaniने एरोनना सुम नोइना हाइरी वारीदुननी अइना हाइरे इसे बोरिसना अइना हाइबदि सिनिदा हजा फजबा मयाम अमा नुपीना पुरासो कोकती याम थी साबनी एरोनना अतै लाइरी नोई इमुंग अनि खनैदो कमाइ तौबा डेनमार्क तुबुदि अदुम लोटलनी हाइब्रा जियोर्सना फागेनबो फारदि केदोबै फाबा ngमोइदोइनो अदुदा खरा सोशल पिरमनी अदुना उरै पारै तौरा लेरिसनी बोरिसना हौजिक मतमदबु थिगनरुरदि अचुंबा तौबा अमता लेरमोइ चिन खागा थोउरदि हवाई सागेरा हाइरकनी एरोनना हेरा इबो अइना खनबदा नोंग निनी लाउकपता थमगा अदुम लौथोखिबसु याइदा जॉर्जना अखोइसु कया कन्ना तक्संद्रदा पाबुंग चासु यावबनिना मोइनुसु इमुंग मनुंगनिना याम नुंगसी खना चैनबा नुंगाइनदबदो पामदा माले वारी अमुक्ता सासिना मानसु अइंगोंदा हाइरक्पा बोरिसना अदुई मतांगदुदनी अइना पक्तेना हाइरक्तोइसे एरोनना नोई नोइगी इमुंगना तौरगना कंखतके हाइबा मीना तौरगना हातके हाइबा जॉर्जना अस अई सोखोय मामोना ngaikona khambasida tawbani बोरिसना कुमारगा नोई किशोरगी बेस्ट फ्रेंड की मरी सिदी कलक इहे आइंगोंदो ओइरम पुलिसना फाद्रिगे नोई अनि चंगना हात के हारकनिने नोय एरोनना काइदिनो हे अखोय पुलपने फलोदोइसे कइनो अमना फत्रगा अनि अमना कमाइने फदोइनो फत्रदि पुलप फारगसु पुलप ngasi sukumar thabang mafam dalai man hek lakwa mafam dudani koyeng yengi huran bagum aduga konthongna gate oiba thongal dugi manungda ensang na pikhara lerakpado thanamle hek thambaga laptakna khamiba magi gari gi manakta chansan khraga tongkhatkre ngairammi nupa amakhak su thorai yumdagi mi oigani nahani chahi yamdri kumardagi hena angangni mana suge subada chahi kontra homdoi kontra mari सुमाइना सुरुमगनी कोंथोंग हांगे हाइना तौबदा चेखाव अचोबा मलेरंबदो उरकले एंसांग नापी मयाम यावरंबदुदा कनाना काउथोक्तुना हुंदोकलंबनो खन्ना येंगली अदुबु पुसनखिदे हुंदोक्तुना अदुम थमलमलगा कोंथोंग हांगदुना थोखरे नुपासिना पुरसि लौशिनखिदबदुदा कुमार माइथोंग खितंग हंजिल्ले गारी ममाइ लेरगा इतन तन्ना अदुम हनख्रे नुमितो मपा मचा बार्टोन लिस्ट कन्ना सेमिनरगा इथोकलमी मांगोलदनी जोइना मचाना तौरीदुदा येंगना ममानबगी ममिंगसिंगसो इना बाहिरकलमी बाबू सौबम कैसांगथोम एलामबम लेकाय आरके इंगोबा मोइरांगखोमनी ओइना मरी चरनसिना नंबोल ओइना मतोमता अमु हाइरई मोइरांगिसिबो हापखिद्रने अइबो पावगा फाउनदबा कुइरेदा पाबो तोक्सिदा पाव फाउनद्रदि मीना यामना तौजनिंबा मुमानखिनी कुमार मांगोलोमदा काखलकलमी कुमारना काखलकपदा जोइना मचादा हाइरई बेमा नंग संगो चलो लोंगमदाइदा फत्तबा चंगनी इचागिदी अफबा तानखलकलिबनी
ꯂꯥꯏ ꯐꯠꯇꯕ ꯑꯣꯛꯅꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯇꯥꯝꯅꯥꯁꯨ ꯃꯈꯨꯔꯥꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯄꯥꯗ ꯑꯃꯨꯛ ꯄꯥꯕꯨꯡ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯂꯨꯍꯣꯡꯕꯗ ꯄꯥꯕꯨꯡꯆꯥꯁꯨ ꯌꯥꯎꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯨꯕꯅꯤ ꯖꯣꯏꯅ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯆꯩꯔꯛꯏ ꯍꯥꯏ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤ ꯅꯪ ꯀꯔꯤꯒꯤ ꯈꯪꯗꯕꯅꯣ ꯅꯪ ꯀꯔꯤꯒꯤ ꯈꯪꯗꯕꯅꯣꯕ ꯑꯩ ꯂꯩꯅ ꯂꯩꯅ ꯑꯩꯉꯣꯟꯗ ꯅꯪꯅ ꯋꯥ ꯑꯃꯐꯥꯎ ꯇꯥꯟꯅꯔꯝꯗꯅ ꯀꯨꯁꯤ ꯇꯧꯔꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯏꯃꯨꯡꯁꯤꯕꯨ ꯅꯨꯡꯁꯤꯔꯝꯂꯕꯗꯤ ꯊꯣꯛꯂꯝꯒꯗ꯭ꯔꯣ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯉꯁꯤ ꯑꯩꯒꯤ ꯐꯤꯕꯝ ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯄꯅꯣ ꯀꯔꯤꯗꯒꯤ ꯑꯣꯏꯍꯜꯂꯛꯄꯅꯣ ꯀꯨꯃꯥꯔ ꯃꯥꯏꯊꯣꯡꯗꯨ ꯀꯥ ꯍꯦꯟꯅ ꯃꯛꯁꯤꯟꯈ꯭ꯔꯦ ꯁꯣꯟꯊꯕ ꯈꯣꯟꯖꯦꯜꯅ ꯌꯥꯝꯕꯣꯡ ꯑꯩ ꯁꯥꯎꯗꯦ ꯑꯗꯨꯕꯨ ꯑꯩ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯤꯃꯇꯗꯤ ꯌꯥꯎꯖꯒꯦ ꯈꯜꯂꯒ ꯆꯪꯉꯛꯄꯅꯤ ꯏꯕꯦꯝꯃꯅ ꯈꯛ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯂꯥꯛꯑꯒꯦ ꯈꯟꯕ ꯅꯠꯇꯦ ꯑꯩ ꯏꯁꯥ ꯏꯇꯣꯝꯇꯒꯤ ꯐꯤꯔꯦꯞꯅꯤ ꯖꯣꯏ ꯀꯨꯃꯥꯔꯗ ꯑꯣꯟꯁꯤꯜꯂꯒ ꯆꯩꯕ ꯍꯧꯔꯛꯂꯦ ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯀꯗꯥꯏꯗ ꯄꯥꯟꯒꯦ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯕꯨ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯅꯪꯅ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯕꯗꯤ ꯉꯁꯤ ꯏꯃꯨꯡꯁꯤꯅ ꯋꯥꯔꯤꯕꯁꯤꯕꯨ ꯋꯥꯔꯝꯒꯗ꯭ꯔꯣ ꯃꯤ ꯍꯥꯠꯄ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯎꯠꯇꯨꯅ ꯀꯪꯈꯠꯂꯛꯈꯤꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯜꯂꯨꯕꯅ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄꯅꯦ ꯑꯩꯕꯨ ꯍꯥꯠꯄ ꯑꯩ ꯅꯪꯒ ꯅꯛꯁꯤꯟꯅꯕ ꯁꯨꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯀꯨꯃꯥꯔ ꯊꯃꯣꯏ ꯁꯣꯟꯊꯔꯛꯂꯦ ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯕꯗ ꯑꯩ ꯁꯥꯎꯗꯦ ꯌꯥꯝꯕꯨꯡ ꯑꯩ ꯁꯥꯎꯗꯦ ꯁꯨꯛꯁꯥꯎꯁꯨ ꯁꯥꯎꯔꯣꯏ ꯁꯥꯎꯗꯕꯗꯨꯅꯅꯦ ꯅꯪꯅ ꯁꯣꯏꯔꯤꯕ ꯏꯀꯥꯏꯕ ꯈꯔ ꯈꯪꯂꯕꯗꯤ ꯐꯗꯧꯕ ꯏꯀꯥꯏꯕ ꯈꯪꯗꯕꯒꯤ ꯁꯥꯎꯗꯕꯅꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯝ ꯅꯪ ꯐꯈꯤꯔꯣꯏ ꯍꯥꯏꯕꯅꯤ ꯌꯥꯝꯕꯨꯡ ꯑꯩ ꯌꯥꯝꯕꯨꯡꯅ ꯈꯜꯂꯤꯕꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯀꯨꯃꯥꯔ ꯖꯣꯏꯒꯤ ꯃꯈꯣꯡ ꯁꯣꯛꯂꯒ ꯈꯨꯔꯨꯝꯂꯛꯂꯦ ꯌꯥꯝꯕꯨꯡ ꯑꯩ ꯌꯥꯝꯕꯨꯡꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯕꯨꯡꯒꯤ ꯃꯐꯝꯗ ꯑꯔꯥꯟꯕꯗꯣ ꯇꯧꯔꯨꯗ꯭ꯔꯗꯤ ꯅꯅꯥꯎ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯃꯨꯛ ꯂꯩꯈꯥ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯅꯤꯁꯤꯗ ꯑꯩ ꯀꯔꯝꯕ ꯈꯜꯂꯣ ꯍꯥꯏꯕꯅꯣ ꯌꯥꯝꯕꯨꯡ ꯍꯥꯏꯔꯒ ꯀꯞꯄꯛꯂꯝꯃꯤ ꯖꯣꯏ ꯃꯅꯥꯎꯅꯨꯄꯥꯅꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯞꯂꯛꯏ ꯃꯅꯥꯎꯅꯨꯄꯥꯅ ꯃꯐꯝꯗ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯀꯌꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯛꯄꯤꯕ ꯉꯝꯂꯝꯗꯦ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯒ ꯀꯞꯇꯨꯅ ꯆꯩꯔꯛꯂꯦ ꯄꯥꯕꯨꯡꯒ ꯏꯃꯥꯁꯤꯒꯅ ꯇꯥꯏꯕꯪꯄꯥꯜꯁꯦ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪꯕꯨ ꯑꯩꯅ ꯀꯌꯥꯝ ꯋꯥꯅ ꯌꯣꯛꯂꯛꯏ ꯅꯪꯕꯨ ꯏꯆꯥꯒꯨꯝꯅ ꯌꯣꯛꯂꯛꯄꯅꯦ ꯈꯪꯉꯕꯣ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯃꯩꯆꯥꯛ ꯄꯤꯔꯥꯡ ꯈꯛꯇꯃꯛ ꯁꯤꯟꯅꯕ ꯅꯠꯇ꯭ꯔꯥ ꯉꯁꯤ ꯐꯥꯎꯕꯗ ꯃꯇꯩꯃꯒꯤ ꯊꯧꯗꯣꯛꯇꯣ ꯑꯄꯣꯛꯄ ꯏꯆꯥꯗ ꯐꯥꯎ ꯈꯪꯍꯟꯗꯅ ꯅꯪꯕꯨ ꯀꯜꯂꯒ ꯂꯥꯛꯈꯤꯕꯅꯤ ꯏꯆꯥꯁꯦ ꯃꯃꯥ ꯂꯩꯇꯕ ꯂꯝꯖꯥ ꯑꯣꯏꯍꯜꯂ ꯐꯥꯎ ꯄꯦꯟꯗ꯭ꯔꯗꯨꯅ ꯅꯪ ꯏꯆꯥꯁꯤꯐꯥꯎ ꯃꯥꯡꯅꯕ ꯍꯥꯠꯅꯕ ꯁꯤꯟꯕꯗ ꯌꯥꯎꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯅꯤꯡꯁꯤꯡ ꯈꯥꯡꯕ ꯌꯥꯕ ꯋꯥꯔꯤꯕꯅꯤ ꯇꯥꯝꯅꯥꯗꯤ ꯃꯈꯨꯔꯥꯡ ꯃꯄꯥꯒꯒꯤ ꯃꯑꯣꯡꯗꯨꯗ ꯌꯥꯎꯁꯤꯜꯂꯨꯕꯁꯨ ꯉꯝꯗ ꯀꯞꯄ ꯍꯧꯔꯛꯂꯦ ꯃꯈꯨꯔꯥꯒꯤ ꯃꯑꯣꯡꯗꯨꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯃꯄꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯁꯨ ꯂꯥꯟꯗꯦ ꯈꯪꯂꯝꯃꯤ ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯔꯕꯁꯨ ꯍꯥꯏꯔꯣ ꯑꯗꯨꯕꯨ ꯑꯩꯅ ꯐꯠꯇꯕꯒꯤ ꯃꯔꯝꯁꯦ ꯑꯩ ꯏꯁꯥꯕꯨ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯀꯟꯖꯅꯕ ꯍꯣꯠꯅꯕꯅꯤ ꯑꯩꯒꯤ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯂꯩꯇꯦ ꯌꯥꯝꯕꯨꯡ ꯅꯁꯥꯒꯤ ꯏꯃꯨꯡꯒꯤ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯥ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕ ꯅꯨꯡꯁꯤ ꯈꯪꯗꯕ ꯑꯗꯨꯅꯅꯦ ꯅꯃꯤꯠꯇ ꯅꯁꯥ ꯎꯕ ꯐꯪꯗ꯭ꯔꯤꯕꯗꯣ ꯄꯥꯕꯨꯡ ꯊꯣꯛꯑꯣꯕ ꯀꯨꯃꯥꯔ ꯈꯨꯝꯗꯦ ꯃꯔꯨ ꯂꯨꯛꯊꯔꯒ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯍꯧꯒꯠꯇ꯭ꯔꯤ ꯃꯄꯤꯗꯨꯅ ꯂꯩꯃꯥꯏꯗ ꯇꯞ ꯇꯞ ꯇꯥꯔꯛꯂꯝꯃꯤ ꯃꯈꯨꯠ ꯑꯅꯤꯅ ꯃꯄꯤꯗꯣ ꯇꯩꯊꯣꯛꯂꯒ ꯈꯔ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯇꯨꯅ ꯌꯥꯝꯕꯨꯡꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ ꯌꯥꯝꯕꯨꯡꯅ ꯌꯥꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯌꯨꯝꯁꯤꯒꯤ ꯁꯨꯃꯥꯡꯁꯤꯗ ꯐꯥꯎꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯂꯥꯟꯁꯤꯜꯂꯛꯂꯔꯣꯏ ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯌꯥꯝꯕꯨꯡ ꯉꯝꯗ꯭ꯔꯕꯁꯨ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯒ ꯆꯠꯈ꯭ꯔꯦ ꯖꯣꯏꯁꯨ ꯀꯞꯂꯒ ꯃꯅꯥꯎꯄꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯍꯧꯔꯤ ꯇꯥꯝꯅꯥꯁꯨ ꯃꯄꯥꯗ ꯄꯥꯕꯨꯡꯆꯥꯕꯨ ꯈꯥꯝꯅꯕ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯀꯧꯔꯛꯄꯗ ꯉꯥꯏꯔꯤ ꯖꯣꯏꯅ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯃꯈꯣꯜꯂꯣꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯊꯨꯅ ꯑꯩꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯍꯜꯂꯛꯀꯅꯨ ꯑꯩꯕꯨ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯡꯁꯤ ꯈꯪꯗꯕ ꯇꯥꯍꯜꯂꯛꯀꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ ꯌꯥꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟ ꯅꯅꯦꯒ ꯄꯣꯠ ꯆꯩ ꯃꯀꯨꯞ ꯃꯇꯥ ꯂꯩꯔꯨꯁꯣ ꯃꯄꯥꯅ ꯇꯥꯟꯁꯤꯜꯂꯛꯄꯗ ꯇꯥꯝꯅꯥ ꯇꯨꯃꯤꯟꯅ ꯆꯪꯉꯛꯂꯦ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯆꯪꯉꯛꯂꯝꯃꯤ ꯃꯥꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯅꯦꯁꯨ ꯕꯦꯝꯃ ꯍꯣꯔꯦꯟ ꯄꯨꯡ ꯀꯌꯥ ꯆꯠꯁꯦꯕ ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛꯇꯨꯅ ꯃꯥꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯥꯝꯅꯥꯒꯤ ꯁꯛꯐꯝꯗꯨꯗ ꯀꯩꯗꯧꯔꯦ ꯄꯥꯕꯨꯡꯒ ꯊꯤꯅ ꯈꯠꯅꯈ꯭ꯔꯦ ꯄꯥꯕꯨꯡꯆꯥꯗꯣ ꯀꯞꯄꯒ ꯍꯟꯈ꯭ꯔꯦ ꯇꯤꯂꯣ ꯄꯥꯕꯨꯡꯆꯥ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯕ ꯍꯧꯈ꯭ꯔꯦ ꯃꯥꯒꯤꯗꯃꯛ ꯅꯪꯅ ꯀꯞꯄꯤꯕꯅꯤꯅꯦ
ꯍꯧꯖꯤꯛꯇ ꯀꯥꯞꯁꯤꯟꯅꯔꯛꯂꯤꯕꯁꯤ ꯀꯝꯄꯅꯤꯁꯦ ꯃꯥꯒꯤ ꯑꯣꯏꯔꯔꯣꯏ ꯈꯪꯕꯅ ꯅꯞꯆꯔꯤ ꯇꯧꯔꯛꯏꯕ ꯑꯐꯕ ꯑꯉꯥꯡ ꯅꯠꯇꯦ ꯑꯩꯅ ꯃꯒꯨꯟ ꯈꯪꯂꯕꯅꯤ ꯌꯥꯃꯨꯡꯅ ꯇꯧꯔꯤꯗꯣ ꯆꯞ ꯆꯥꯔꯕꯅꯤ ꯇꯤꯂꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯁꯨ ꯀꯨꯃꯥꯔꯒꯤ ꯁꯥꯁꯤꯟꯅꯕ ꯌꯥꯎꯗꯕ ꯃꯑꯣꯡꯗꯨꯗ ꯇꯥꯝꯅꯥꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯆꯜ ꯅꯨꯡꯁꯤꯅꯕꯗꯣ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯀꯨꯃꯥꯔ ꯃꯥꯅ ꯀꯝꯄꯅꯤꯁꯦ ꯄꯥꯝꯂꯕꯁꯨ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯆꯠꯂꯁꯤ ꯅꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯁꯤꯔꯥ ꯍꯌꯦꯡꯗꯤ ꯐꯔꯅꯤꯆꯔ ꯌꯦꯡꯕ ꯆꯠꯇꯣꯔꯤꯕꯅꯤ ꯇꯥꯝꯅꯥꯁꯨ ꯊꯕꯛ ꯂꯩ ꯅꯤꯡꯁꯤꯡꯂꯛꯂꯦ ꯍꯌꯦꯡꯁꯦ ꯃꯥꯁꯨ ꯕꯥꯔꯇꯣꯟ ꯊꯤꯟꯕ ꯂꯥꯛꯀꯦ ꯍꯥꯏꯔꯛꯄꯅꯤ ꯑꯩꯗꯤ ꯀꯥꯎꯔꯦ ꯍꯥꯡꯆꯤꯠ ꯑꯣꯏꯅ ꯆꯠꯄ ꯌꯥꯗꯣꯏꯔꯣ ꯍꯣꯏ ꯍꯥꯡꯆꯤꯠꯇ ꯑꯣꯏꯅ ꯆꯠꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯁꯤ ꯆꯠꯂꯒꯨꯝꯁꯦ ꯍꯥꯏꯗꯨꯅ ꯇꯤꯂꯣ ꯊꯣꯛꯈ꯭ꯔꯦ ꯇꯥꯝꯅꯥꯁꯨ ꯀꯥꯒꯤ ꯕꯦꯜꯀꯅꯤꯗ ꯊꯣꯔꯛꯂꯒ ꯄꯥꯕꯨꯡ ꯆꯥꯍꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯌꯦꯡꯂꯝꯃꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯄꯥꯕꯨꯡ ꯆꯥꯍꯣꯏꯒꯤ ꯌꯨꯝꯗꯣ ꯎꯔꯝꯃꯤ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯃꯄꯨ ꯈꯔ ꯐꯠꯇꯕ ꯃꯥꯒꯤ ꯄꯥꯕꯨꯡ ꯆꯥꯁꯤ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯕꯨ ꯃꯥꯡꯂꯁꯅꯨ ꯍꯥꯏꯅ ꯁꯤꯟꯕ ꯊꯥꯖꯒꯦꯁꯨ ꯀꯤꯕ ꯊꯥꯖꯔꯣꯏꯁꯨ ꯉꯝꯗꯕ ꯌꯦꯛꯅꯕꯅꯤꯁꯨ ꯌꯦꯛꯅꯕ ꯑꯣꯏꯗꯕ ꯑꯗꯨꯒ ꯅꯨꯡꯁꯤꯔꯣꯏꯒꯦꯁꯨ ꯅꯨꯡꯁꯤꯕꯅꯤ ꯄꯥꯕꯨꯡꯆꯥ ꯑꯩꯁꯦ ꯄꯥꯕꯨꯡꯆꯥꯕꯨ ꯑꯗꯨꯝꯁꯨ ꯅꯨꯡꯁꯤꯌꯦ ꯑꯗꯨꯕꯨ ꯄꯥꯕꯨꯡꯆꯥ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯄꯥꯕꯨꯡꯆꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯁꯦ ꯀꯝꯄꯅꯤꯁꯦ ꯁꯤꯒꯤ ꯈꯛꯂꯥ ꯄꯥꯕꯨꯡꯆꯥꯅ ꯀꯩꯒꯤꯅꯣ ꯋꯥꯈꯜ ꯄꯤꯛꯂꯝꯃꯤꯁꯦ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯑꯩ ꯑꯃꯨꯛꯃꯨꯛꯁꯨ ꯑꯗꯨꯝ ꯀꯥꯎꯊꯣꯛꯂꯤ ꯑꯗꯨꯒ ꯑꯩꯕꯨ ꯅꯪꯒꯟꯅ ꯄꯣꯕꯤꯔꯛꯈꯤꯕ ꯃꯌꯥꯝꯗꯨꯅ ꯍꯦꯟꯅ ꯑꯩ ꯄꯥꯕꯨꯡꯆꯥꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯂꯦ ꯌꯦꯛꯅꯔꯁꯨ ꯏ ꯃꯔꯤꯁꯦ ꯁꯥꯊꯤꯕ ꯖꯥꯠꯅꯤ ꯄꯥꯕꯨꯡꯆꯥꯕꯨ ꯌꯦꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯗꯕ ꯉꯝꯗꯦ ꯇꯥꯟꯖꯥꯗꯨꯗ ꯃꯈꯤ ꯂꯥꯡꯕ ꯈꯣꯏꯃꯨꯗꯨꯁꯨ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯏ ꯚꯤꯗꯤꯑꯣꯗꯣ ꯄꯥꯏꯔꯛꯎ ꯊꯑꯣꯏꯅ ꯇꯧꯔꯛꯏꯁꯦ ꯃꯔꯝ ꯂꯩꯕꯩꯅꯤ ꯃꯦꯗꯥꯝ ꯔꯨꯝ ꯌꯦꯡꯍꯟꯒꯦ ꯐꯣꯇꯣ ꯑꯣꯏꯅ ꯊꯥꯔꯛꯑꯣ ꯑꯁ ꯑꯩꯈꯣꯏ ꯃꯦꯗꯥꯝꯁꯦ ꯃꯤꯒꯤ ꯕꯤꯠ ꯌꯥꯝ ꯊꯨꯗꯦꯛꯑꯦ ꯍꯧꯔꯛꯀꯅꯨꯀꯣ ꯅꯪ ꯂꯩꯁꯥꯕꯤꯒꯤ ꯑꯆꯥꯄꯣꯠꯀ ꯀꯩꯝ ꯆꯦꯝꯄꯥꯛ ꯑꯣꯏꯅ ꯇꯧꯖꯔꯁꯅꯤ ꯇꯥꯝꯅꯥꯁꯨ ꯈꯤꯇꯪ ꯉꯥꯟꯊꯣꯔꯛꯂꯦ ꯂꯛꯅꯔꯛꯏ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯅꯪꯅꯕꯨ ꯄꯤꯒꯦ ꯈꯜꯂꯗꯤ ꯄꯤꯔꯛꯎꯅ ꯆꯦꯝꯄꯥꯛ ꯑꯣꯏꯔꯁꯨ ꯍꯩꯉꯥꯟ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦ ꯖꯣꯁ ꯇꯥꯝꯅꯥꯒꯤ ꯃꯈꯣꯜ ꯈꯤꯇꯪ ꯍꯣꯡꯕꯗꯨꯗ ꯀꯩꯗꯧꯔꯒꯦ ꯃꯦꯗꯥꯝꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯀꯩꯗꯧꯕ ꯃꯥꯟꯒꯦ ꯑꯩꯁꯦ ꯂꯨꯍꯣꯡꯗꯧꯔꯦ ꯀꯥꯏꯅ ꯍꯧꯖꯤꯛꯇꯒꯤ ꯀꯞꯄ ꯍꯧꯔꯕ꯭ꯔꯥ ꯁꯤꯅꯤ ꯍꯧꯔꯦ ꯀꯩꯗꯧꯔꯒꯦꯁꯦ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯔꯛꯑꯣ ꯃꯦꯗꯥꯝ ꯄꯥꯕꯨꯡꯆꯥꯒ ꯄꯥꯕꯨꯡꯒ ꯈꯠꯅꯩꯌꯦ ꯄꯥꯕꯨꯡꯆꯥꯁꯨ ꯀꯞꯄꯦ ꯄꯥꯕꯨꯡꯁꯨ ꯀꯞꯄꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯤꯇꯪ ꯀꯞꯀꯦ ꯇꯧꯔꯛꯄꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯖꯤꯌꯣꯁꯇꯨ ꯅꯨꯡꯉꯥꯏꯖꯗꯦ ꯇꯥꯝꯅꯥꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯅꯨꯡꯉꯥꯏꯔꯝꯗꯦ ꯇꯥꯝꯅꯥꯁꯨ ꯃꯁꯥꯒꯤ ꯈꯣꯟꯖꯦꯜ ꯁꯦꯝꯂꯒ ꯄꯥꯕꯨꯡꯆꯥꯅ ꯄꯥꯕꯨꯡꯗ ꯈꯨꯔꯨꯝꯃꯤ ꯑꯗꯣ ꯄꯥꯕꯨꯡꯅ ꯌꯥꯗꯦ ꯏꯃꯥꯁꯤꯅ ꯂꯩꯈꯤꯗꯕꯁꯨ ꯄꯥꯕꯨꯡꯆꯥꯅ ꯊꯣꯛꯍꯟꯕꯅꯤꯅ ꯊꯤꯅ ꯉꯥꯡꯈ꯭ꯔꯦ ꯄꯥꯕꯨꯡꯆꯥ ꯌꯥꯝ ꯀꯞꯄꯤ ꯖꯔꯁ ꯇꯞꯊꯩ ꯋꯥꯔꯤ ꯃꯌꯥꯝꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯂꯩꯔꯝꯅꯤ ꯃꯦꯗꯥꯝ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯃꯦꯗꯥꯝꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯤꯅ ꯀꯩꯅꯣ ꯄꯥꯕꯨꯡꯆꯥꯒꯤ ꯑꯄꯥꯝꯕꯅ ꯀꯔꯤ ꯁꯤ ꯈꯪꯕ꯭ꯔꯥ ꯍꯧꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯩ ꯑꯃꯠꯇ ꯈꯪꯕ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅ ꯊꯧꯔꯤ ꯑꯣꯏꯔꯒ ꯄꯨꯂꯞꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯗꯨꯅ ꯂꯩꯃꯤꯟꯅꯕꯗꯣ ꯄꯥꯝꯃꯤ ꯄꯥꯕꯨꯡꯆꯥꯅ ꯑꯩꯈꯣꯏꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯃꯥꯡ ꯍꯧꯈꯤꯕ ꯃꯇꯝꯗ ꯄꯥꯕꯨꯡꯆꯥꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯃꯌꯥꯝꯗꯨꯅ ꯑꯩ ꯄꯥꯕꯨꯡꯆꯥꯕꯨ ꯑꯃꯨꯛꯁꯨ ꯊꯥꯖꯒꯦ ꯈꯜꯂꯛꯄꯗ ꯀꯤꯖꯔꯛꯂꯦ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯊꯥꯖꯩ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯨꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯧꯈꯤꯕ ꯃꯃꯥꯡꯗ ꯋꯥꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯨꯝꯅ ꯑꯩ ꯋꯥꯕꯗꯤ ꯀꯤ ꯉꯁꯥꯏ ꯃꯥꯅ ꯀꯞꯄꯗꯨꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯄꯥꯕꯨꯡꯆꯥꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯔꯦ ꯃꯥꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯗꯣ ꯈꯪꯗꯣꯛꯂꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯒ ꯃꯦꯗꯥꯝ ꯑꯩ ꯄꯥꯕꯨꯡ ꯅꯦꯅꯦ ꯄꯨꯂꯞꯅ ꯑꯩꯒꯤ ꯑꯄꯤꯛꯄ ꯇꯥꯏꯕꯪꯁꯤꯗ ꯍꯤꯡꯕꯗ ꯃꯦꯗꯥꯝ ꯌꯥꯅꯤꯡꯕ꯭ꯔꯣ ꯑꯩ ꯑꯍꯦꯟꯕ ꯑꯃꯠꯇ ꯄꯥꯝꯗꯦ ꯄꯥꯕꯨꯡꯆꯥꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯁꯦ ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯒꯤ ꯑꯄꯤꯛꯄ ꯇꯥꯏꯕꯪꯗꯨꯗ ꯍꯤꯡꯒꯦ ꯑꯩ ꯍꯤꯡꯅꯤꯡꯉꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯝꯇ ꯄꯥꯝꯗꯦ ꯂꯣꯏꯅ ꯀꯠꯊꯣꯛꯈ꯭ꯔꯁꯦ ꯑꯩ ꯀꯩꯝꯇ ꯄꯥꯝꯗ꯭ꯔꯦ ꯑꯩꯕꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯁꯤꯗ ꯈꯛ ꯍꯤꯡꯍꯟꯕꯤꯌꯨ ꯇꯥꯝꯅꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯖꯁꯅ ꯀꯞꯇꯅꯕꯁꯨ ꯊꯦꯝꯂꯛꯂꯝꯃꯤ ꯀꯞꯄꯒ ꯋꯥꯁꯦ ꯉꯥꯡꯒꯅꯨ ꯃꯇꯝ ꯈꯤꯇꯪꯗꯤ ꯈꯥꯡꯈꯣ ꯄꯥꯕꯨꯡꯗꯣ ꯑꯩ ꯐꯖꯅ ꯋꯥꯔꯤ ꯁꯥꯒꯦꯕ ꯑꯗꯨꯒ ꯇꯞꯅ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯃꯦꯗꯥꯝ
ꯑꯩꯅ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯔꯒ ꯊꯣꯛ ꯂꯥꯎꯅ ꯁꯥꯕ ꯌꯥꯔꯣꯏ ꯇꯥꯟꯖꯥ ꯆꯥꯕ ꯃꯐꯝ ꯆꯥꯕ ꯃꯇꯝ ꯆꯥꯕ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯌꯥꯔꯣꯏ ꯀꯞꯄꯗ ꯇꯣꯛꯑꯣ ꯅꯄꯤꯗꯣ ꯇꯩꯊꯣꯛꯑꯣ ꯃꯦꯗꯥꯝ ꯇꯥꯝꯅꯥꯁꯨ ꯃꯈꯨꯠꯅ ꯃꯄꯤꯗꯣ ꯇꯩꯊꯣꯛꯂꯒ ꯇꯩꯊꯣꯛꯑꯦ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯛꯄꯗ ꯈꯨꯠꯅ ꯅꯠꯇꯦ ꯐꯤꯅ ꯇꯩꯊꯣꯛꯑꯣ ꯈꯨꯠꯅ ꯇꯩꯊꯣꯛꯄꯗꯤ ꯁꯦꯡꯗꯕꯅꯤ ꯃꯈꯨꯠꯅ ꯈꯛ ꯇꯩꯊꯣꯛꯂꯒ ꯐꯤꯅ ꯇꯩꯊꯣꯛꯄ ꯁꯥꯔꯒ ꯇꯩꯊꯣꯛꯑꯦ ꯍꯥꯏꯔꯒ ꯃꯁꯤ ꯃꯤꯁꯦ ꯀꯩꯅꯣ ꯈꯪꯗꯦꯕ ꯍꯥꯏꯕ ꯏꯟꯗꯕꯤꯁꯦ ꯍꯧꯔꯦ ꯃꯦꯗꯥꯝꯒꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯈꯨꯠꯅ ꯇꯩꯊꯣꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ ꯐꯤꯅ ꯇꯩꯊꯣꯛꯑꯣ ꯍꯥꯏꯕ ꯃꯦꯗꯥꯝꯅ ꯂꯣꯟꯅ ꯇꯧꯖꯔꯤꯗꯣ ꯑꯩꯅ ꯂꯣꯏꯅ ꯎꯔꯦꯅꯦ ꯇꯨꯡꯃꯥꯡ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯄꯪꯕ ꯑꯉꯥꯡꯒꯨꯝ ꯃꯥꯅ ꯇꯧꯔꯤꯁꯤ ꯅꯨꯄꯥꯁꯤꯅ ꯎꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯪꯉꯛꯏ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯑꯩꯒꯤ ꯃꯦꯗꯥꯝꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯩꯗꯧꯋꯦ ꯈꯪꯉꯣꯏꯗꯣꯏꯅꯣ ꯄꯤꯕꯥꯅ ꯆꯥ ꯈꯪꯉꯥ ꯍꯥꯗꯨꯅ ꯂꯣꯛ ꯈꯨꯔꯛꯂꯝꯃꯤ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯖꯤꯌꯔꯁꯤ ꯌꯦꯡꯊꯣꯔꯛꯄꯗ ꯄꯤꯕꯥꯗꯣ ꯆꯥ ꯀꯞ ꯑꯅꯤ ꯄꯥꯏꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯆꯥ ꯍꯥꯞꯄꯒꯤ ꯃꯃꯥꯏꯗꯨꯁꯨ ꯉꯥꯛꯁꯪ ꯉꯥꯡꯁꯤꯜꯂꯝꯃꯤ ꯃ꯭ꯌꯨꯠꯇ ꯊꯝꯈ꯭ꯔꯒ ꯆꯩꯔꯛꯏ ꯍꯨꯔꯥꯟꯕ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯆꯥ ꯄꯤꯔꯨꯆꯣꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯂꯣꯟꯅ ꯇꯥꯔꯝꯃꯤꯅ ꯀꯩꯒꯤ ꯃ꯭ꯌꯨꯠ ꯑꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝ ꯀꯩꯗꯧꯔꯤꯅꯣ ꯉꯥꯏꯍꯥꯛ ꯄꯥꯏꯌꯨꯀꯣ ꯑꯩ ꯍꯧꯗꯣꯡ ꯂꯥꯕ ꯁꯝꯕꯣꯏ ꯑꯃ ꯆꯪꯉꯤ ꯑꯝꯇ ꯇꯥꯟꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯒ ꯃ꯭ꯌꯨꯠꯇ ꯑꯃꯨꯛ ꯊꯝꯂꯒ ꯄꯤꯕꯥꯏ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ ꯄꯤꯕꯥꯁꯨ ꯃꯅꯤꯡ ꯈꯔ ꯍꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯀꯩꯝꯇ ꯇꯥꯍꯧꯗꯦ ꯍꯥꯏꯕ ꯏꯕꯥꯏ ꯄ꯭ꯔꯣꯃꯤꯁ ꯑꯩ ꯀꯩꯝ ꯇꯥꯍꯧꯗꯦꯕ ꯆꯥ ꯊꯛꯅ ꯊꯛꯅ ꯂꯥꯛꯄꯗ ꯆꯥ ꯍꯥꯕꯅꯤ ꯋꯥꯔꯤ ꯇꯥꯍꯧꯗꯦ ꯀꯩꯝꯇ ꯂꯥꯏꯔꯤꯛ ꯄꯥꯎꯁꯨ ꯆꯠꯂꯣ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤ ꯆꯥꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯆꯥ ꯀꯞꯇꯨ ꯂꯧꯔꯒ ꯐꯣꯟꯗꯨꯅ ꯃꯅꯥꯀꯣꯡꯒ ꯉꯛꯁꯝꯒꯗ ꯆꯞꯁꯤꯜꯂꯒ ꯃꯈꯨꯠꯅ ꯑꯃꯅ ꯄꯤꯕꯥꯒꯤ ꯂꯨꯈꯝꯗ ꯁꯦꯠ ꯂꯥꯎꯅ ꯊꯠꯆꯤꯜꯂꯤ ꯍꯨꯔꯥꯟꯕ ꯋꯥꯔꯤ ꯇꯥꯗꯦ ꯀꯥꯏꯅ ꯄꯤꯕꯥ ꯂꯨꯈꯝꯗ ꯅꯥꯜꯂꯤ ꯑꯔꯤꯕꯤ ꯂꯧꯕꯧ ꯅꯦꯅꯦ ꯂꯧꯕꯧ ꯍꯅꯨꯕꯤ ꯂꯧꯕꯧ ꯖꯤꯌꯣꯁꯨ ꯇꯥꯁꯤꯟꯅꯗꯦ ꯉꯛꯁꯝꯗꯒꯤ ꯐꯣꯟꯗꯣ ꯑꯃꯨꯛ ꯃꯈꯨꯠ ꯅꯥꯝꯃꯅ ꯊꯥꯡꯊꯔꯒ ꯃ꯭ꯌꯨꯠ ꯑꯣꯟ ꯇꯧꯈ꯭ꯔꯦ ꯅꯥꯀꯣꯡꯗ ꯑꯃꯨꯛ ꯍꯥꯞꯂꯒ ꯅꯥꯝꯃ ꯑꯃꯗꯨꯅ ꯆꯥ ꯀꯞꯇꯨ ꯄꯥꯏꯔꯒ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯊꯈ꯭ꯔꯦ ꯑꯗꯣ ꯃꯦꯗꯥꯝ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯋꯥꯠꯂꯤꯒꯦ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯄꯣꯠ ꯆꯩ ꯃꯆꯥ ꯃꯁꯨ ꯈꯔ ꯂꯩꯅꯕ ꯁꯦꯜ ꯈꯤꯇꯪ ꯄꯤꯅꯕꯅꯦ ꯑꯩꯁꯨ ꯍꯌꯦꯡ ꯈꯔꯗꯤ ꯄꯤꯒꯦ ꯌꯥꯔꯦ ꯑꯩ ꯀꯩꯝꯇ ꯋꯥꯠꯇꯦ ꯄꯤꯔꯛꯀꯅꯨ ꯃꯦꯗꯥꯝ ꯁꯨꯕ ꯌꯥꯒꯟꯈ꯭ꯔꯦ ꯄꯤꯐꯝ ꯊꯣꯛꯄꯁꯤꯗꯤ ꯑꯩꯁꯨ ꯄꯤꯒꯦ ꯗꯔꯀꯥꯔ ꯂꯩꯕ ꯈꯛ ꯄꯤꯅꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯆꯠꯅꯕꯗꯨꯗꯤ ꯇꯧꯔꯛꯀꯦ ꯌꯥꯝꯗꯤ ꯄꯤꯔꯣꯏꯗ ꯑꯗꯣ ꯖꯇ꯭ꯔꯥ ꯐꯤꯗꯣ ꯀꯩ ꯃꯆꯨ ꯄꯥꯝꯒꯦ ꯀꯩ ꯃꯆꯨ ꯍꯥꯞꯄꯛꯑꯣꯒꯦ ꯅꯪꯅ ꯏꯜꯍꯟꯅꯤꯡꯕ ꯃꯆꯨ ꯅꯪꯅ ꯏꯜꯍꯟꯅꯤꯡꯕ ꯃꯆꯨ ꯍꯥꯏꯗꯅ ꯐꯤ ꯑꯃꯁꯨ ꯊꯣꯛꯑꯣꯕ ꯍꯥꯏꯁꯦ ꯙꯥꯝꯅꯥꯗꯣ ꯈꯤꯇꯪ ꯅꯣꯛꯂꯛꯏ ꯌꯥꯔꯦꯍꯦ ꯅꯪꯅ ꯄꯥꯝꯖꯕ ꯃꯆꯨꯗꯣ ꯑꯩ ꯏꯟꯒꯦ ꯍꯥꯏꯕ ꯂꯨꯍꯣꯡꯉꯁꯨ ꯅꯪ ꯑꯗꯨꯝ ꯀꯧꯗꯣꯏꯔꯥ ꯑꯩꯉꯣꯟꯗ ꯌꯥꯔꯦ ꯊꯝꯃꯒꯦ ꯍꯌꯦꯡ ꯄꯨꯡ 1ꯗ ꯂꯥꯛꯑꯣ ꯇꯜꯂꯦꯍꯦ ꯈꯔ ꯃꯝꯃꯀꯥꯟꯗ ꯂꯥꯛꯀꯦ ꯅꯣꯏ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡ ꯏꯀꯥꯏꯖꯩꯕ ꯀꯩꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯝꯃꯦ ꯍꯥꯏꯔꯛꯀꯅꯤ ꯁꯤꯔꯣ ꯖꯤꯌꯔꯁꯨ ꯂꯛꯅꯔꯛꯏ ꯅꯠꯇꯦ ꯃꯦꯗꯥꯝ ꯂꯧꯔꯨꯅꯨ ꯍꯥꯏꯕ ꯃꯤ ꯌꯥꯝ ꯂꯩ ꯇꯥꯝꯅ ꯈꯤꯇꯪ ꯁꯥꯎꯔꯛꯏ ꯑꯩꯒꯤ ꯊꯃꯣꯏ ꯆꯝꯕꯁꯦ ꯀꯅꯥꯝꯇꯅ ꯎꯕꯤꯗꯦꯅꯦ ꯍꯧꯖꯤꯛꯁꯨ ꯍꯌꯦꯡ ꯑꯩꯅ ꯂꯧꯔꯀꯥꯟꯗ ꯏꯃꯧ ꯑꯣꯏꯖꯔꯝꯃꯗꯤ ꯍꯥꯏꯗꯅ ꯇꯛꯁꯤ ꯁꯣꯟꯍꯜꯂꯛꯀꯦ ꯍꯥꯏꯔꯝꯕꯅꯤ ꯑꯩ ꯆꯣꯞꯍꯟꯕ ꯌꯥꯔꯣꯏꯀꯣ ꯑꯩꯁꯨ ꯅꯣꯏꯗ ꯃꯧ ꯑꯣꯏꯕꯗ ꯆꯣꯞꯇꯅꯕ ꯌꯥꯝ ꯋꯥꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯌꯦ ꯅꯣꯛꯂꯛꯏ ꯋꯥꯍꯩꯗꯨꯗ ꯔꯤꯀꯤꯗꯣ ꯑꯝꯇ ꯆꯥꯍꯟꯁꯦ ꯏꯕꯥꯅꯤ ꯆꯪꯗꯅ ꯃꯇꯝꯗꯨꯗ ꯃꯥꯅ ꯃꯦꯗꯥꯝꯗ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯕ ꯐꯠꯇ꯭ꯔꯤ ꯃꯤꯒꯤ ꯋꯥꯔꯤ ꯀꯣꯠꯁꯤꯜꯂꯛꯀꯅꯣ ꯑꯩ ꯔꯤꯀꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯃꯦꯗꯥꯝꯅ ꯃꯇꯝꯗꯨꯗ ꯀꯞꯈꯤꯕꯗꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯕ ꯑꯗꯨꯅ ꯃꯥ ꯑꯃꯨꯛꯇꯪꯗꯤ ꯈꯟꯁꯦ ꯍꯥꯏꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯀꯞꯄꯝꯃꯦ ꯅꯍꯥꯟ ꯖꯤꯌꯔꯁꯇꯨ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ ꯑꯗꯨꯒ ꯃꯦꯗꯥꯝꯅ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗꯣꯛꯇꯕ ꯃꯇꯥꯡ ꯆꯥꯗꯕꯩꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯩꯝꯇ ꯅꯠꯇꯕꯗꯨꯗ ꯄꯥꯎ ꯀꯩꯇꯝ ꯇꯝꯒꯗ꯭ꯔꯣ ꯑꯩꯕꯨ ꯑꯉꯥꯡꯗꯧꯅ ꯀꯩ ꯍꯥꯏꯔꯝꯃꯤꯕ ꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯁꯦꯌꯦ ꯅꯦꯅꯦꯅ ꯈꯔ ꯉꯥꯡꯈꯤꯕꯅꯤ ꯑꯩꯅꯁꯨ ꯑꯣꯟꯁꯤꯟꯅꯗ꯭ꯔꯦ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯉꯛꯑꯕ ꯍꯩꯁ ꯂꯨꯍꯣꯡꯕꯁꯦ ꯃꯣꯏꯔꯥꯡꯈꯣꯝ ꯐꯥꯎꯔ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯀꯩꯒꯤ ꯃꯣꯏ ꯊꯣꯡꯒꯥꯜꯗ ꯈꯥꯝꯃꯦꯗꯅ ꯑꯗꯨꯒ ꯀꯣꯏꯌꯦꯠꯅꯦ ꯀꯩꯅꯦ ꯆꯪꯉꯒ ꯁꯨꯃꯥꯡꯗ ꯂꯦꯞꯄꯦꯗꯅ ꯑꯗꯨꯒ ꯇꯥꯝꯅ ꯑꯩꯅ ꯂꯧꯔꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯜꯂꯛꯑꯗꯤ ꯍꯥꯠꯇꯣꯛꯀꯅꯤꯅ ꯂꯥꯎꯔꯝꯗꯣꯏꯕ ꯂꯥꯎꯗ ꯂꯥꯎꯒꯗꯕ ꯅꯨꯄꯥꯅꯤ ꯃꯌꯥꯝꯅ ꯇꯧꯅꯗ꯭ꯔꯁꯨ ꯃꯥꯅꯕꯨ ꯇꯧꯒꯦ ꯈꯜꯂꯗꯤ ꯏꯉꯝꯗ ꯉꯝꯕꯅꯤ ꯏꯂꯤꯒꯦꯜ ꯊꯕꯛꯅꯤ ꯅꯤꯌꯣꯝꯒꯤ ꯋꯥꯡꯃꯅꯤꯕꯨ ꯍꯥꯏꯔꯛꯂꯁꯨ ꯖꯦꯜ ꯆꯪꯉꯨꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯟꯕ ꯅꯨꯄꯥꯅꯤ ꯈꯣꯟꯖꯦꯜ ꯍꯣꯡꯗꯨꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯃꯦꯗꯥꯝꯁꯦ ꯌꯥꯝ ꯈꯟꯖꯩ ꯈꯪꯍꯜꯂꯝꯒꯦ ꯇꯧꯕꯅꯤ ꯑꯃꯣꯟꯕ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ ꯔꯤꯀꯤꯒ ꯂꯣꯏ ꯆꯥꯏꯅꯤ
Acharana Ibungo mapandam da thoro Mamana mapalomdagi kaurakpada George tamna da hairei Mapandam da thoki nane pokna kaure Hoi Thamage ko Phone thamdana mapalomda thorakle Imung rang hairabagi firol duso khara mole Kishore laktuna phamlammi Kari kari awat apa leiriba haidana hangba lakpani kai watliba George churi tabam da famlaga makhong yan tharaga hairei Ken watre da mamo Phare watradi Pibasu yumda thamlage Exam mayaga oire sida leiredi lairi kamata pararoi Exam routine su thoklawani Pibana Is ngamdre aisida sum leige Acharana Hayeng exam si PC wangda bayadabani Lairik pau sida leiraga lairik padina Piba sui machin khumba ngamda matom tamurumrup Nushidi helaima Kishorna Iche luong basu barton yamna paksana tauragumsida Hoi tauragumsi George na Ado mamo Ay hayeng mamo ido koiraki chathonganuko Nimidang natrabadi hayeng di sangoibo Kay leire Wari ama leiba Hayeng nimidang barton thiluba lakpada changagi Hoi Iche kay wala su ingon dek thairo Akoy George di kaya chathongagumsiko Hoi ainu su barton thinba phau mamanaba tharo hairabani Yadriba sini Pibana Mi chen bade unazaram khiroi hayeng phaudi free thabiro George na Mamona chanu pase hosupugi ga pukro Acharana Noi ani sibu kamai na ngang na dorige Ibungo nang suiru ma thazaroro Piba nang su laik tawro salo Piba pairaga Aina wa amta ngang ba yaroi laik tawro so atu hekta tarakani ba I karaktana exam gi subject khutingmak fail oinaba yerum loi yi athamamni Hairaga imung long changki Kisorna macheda Napiga chap hemane masi angangsi hayeng kha leiraga ani thokpi timda mungsang kidra pakhalibani George na makeup ta malo selmai tanjani Kishorna yaine kaide aigidi kemta kaiba leite magi ide yarak khuding aikoina thingumba yaba natte do adudai chama tomtani mana napi thidravadi ibungo Kishore aigi ise pumun mit khidori bani aduni aina pamise Noina pana sagi isa chonglam suksa charoi aduna mut kibana supari lakna ramlaga hagolaga imung changkre Acharaga Kisorga su yengnaraga no hauri Mathangi numit ki numidang wai pung mari tarakpa dwaida masa yamna nanna barton thinba laklami Mini hek ukrasu phazai nopte hainanaba yam nanna lakle formal oiba dress talai Tamna hoi get yok patringe khamlaga tamna da call toraklami Thoro ainoi thongal da ngai re Hoi thorage Thamkre get thorakpra haina gari manung dagi yinglami phane ka setlaga thorak lenga sidi madam do masam du so thadok laga thorai Arun ba thabak toba tholakpagum mirak nara kirup yinglaga gari da sat ka khalakle he ka khalakpaga Moli laknarai sungnong nokda Dum film gi huran ba faw budu na faw adumai chate aduk yam ki tholai dubo kaiginu medam tamna do henjilai ai loro no ne insilak pa mayam do adun nang na lori se ai ni khang kidana ba tumin thorai ba George su thik noglei invitation card to pulap na tamna da pirakle se maong diam simple oina tawbani phajabra yengo ama lauthoga Madam gi mitna pamjana yengbado uningi Tamna su mathak thangbe invitation do satok laga hangdok tuna yengli George wet tamna haiduna chawna mayek thari bado ure madu umada tamna do apukning kitang nusiduna hairakle Yam phasai sidi